ꯍꯟꯗꯛꯁꯤ ꯅꯆꯥꯁꯤ ꯌꯨꯝꯗ ꯍꯦꯟꯅꯤꯡꯗꯦꯅꯦ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯅꯃꯧ ꯅꯨꯄꯤꯁꯦ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨꯀꯣ ꯈꯔ ꯐꯖꯊꯣꯛꯏꯀꯣ ꯑꯩꯁꯦ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯤꯡꯗꯦꯀꯣ ꯉꯁꯤ ꯈꯤꯇ ꯂꯩꯕꯒꯤꯔ ꯍꯥꯏꯕꯗꯤ ꯀꯩ ꯍꯥꯏꯕ ꯍꯧꯖꯤꯛꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯈꯥꯡ ꯊꯥꯡꯒꯠꯂꯅꯤ ꯉꯥꯏꯈꯣ ꯈꯥꯡ ꯊꯥꯡꯒꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯂꯩꯕ ꯀꯠꯂꯨ ꯒ꯭ꯌꯥꯁꯇꯣ ꯄꯣꯛꯈꯥꯏꯔꯗꯤ ꯆꯥꯛ ꯀꯟꯅ ꯏꯜꯂꯤ ꯍꯧꯖꯤꯛꯁꯦ ꯀꯔꯤ ꯃꯊꯦꯜꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯁꯤꯁꯦ ꯃꯇꯨꯝ ꯑꯃꯃꯨꯛ ꯀꯣꯊꯣꯛꯑꯒꯀꯣ ꯃꯥꯕꯨ ꯍꯥꯟꯅ ꯄꯤꯖꯔꯦ ꯃꯥꯁꯦ ꯇꯨꯝꯅꯤꯡꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏ ꯃꯩꯁꯨ ꯃꯨꯠꯈ꯭ꯔꯦ ꯃꯩ ꯃꯨꯠꯄꯒ ꯇꯨꯝꯅꯤꯡꯕꯒ ꯇꯥꯟꯖꯥ ꯌꯥꯝ ꯆꯥꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝꯗ ꯍꯥꯏꯖꯤꯜꯂꯛꯑꯀꯥꯟꯗ ꯃꯥꯗꯨ ꯀꯨꯝꯅꯕ ꯑꯉꯥꯡ ꯏꯟꯈꯠꯂꯛꯄꯗ ꯉꯥꯏꯔꯤꯕ ꯁꯣꯝꯗ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨ ꯀꯨꯝꯅꯕ ꯃꯌꯥꯝꯒꯤ ꯂꯟꯆꯥꯕꯤ ꯆꯥꯎꯅꯒꯤꯅ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯎꯗ꯭ꯔꯦ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯋꯦ ꯃꯌꯥ ꯈꯛꯇ ꯉꯥꯏꯔꯦꯗ ꯃꯥꯅ ꯂꯪꯉꯤꯕꯁꯦ ꯆꯤꯟꯅꯥꯎ ꯃꯌꯥꯝ ꯌꯦꯡꯉꯨꯀꯣ ꯒꯥꯔꯤ ꯃꯌꯥꯗꯣ ꯌꯦꯡꯒꯦ ꯑꯝꯇ ꯅꯌꯥꯗꯣ ꯑꯝꯇ ꯏ ꯇꯧꯕ ꯇꯤꯁ ꯃꯌꯥꯗꯤ ꯐꯕꯅꯤꯀꯣ ꯌꯥꯝ ꯍꯧꯔꯨꯅꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯏꯆꯤꯟ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯒꯥꯔꯤꯝ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨꯀꯣ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯚꯤꯗꯤꯑꯣ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯩ ꯚꯤꯗꯤꯑꯣꯅ ꯍꯥꯏꯕ ꯃꯇꯝꯗ ꯒꯥꯔꯤꯝꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯅꯤꯡꯉꯥꯏꯒꯤ ꯏꯁꯇꯣꯞ ꯂꯩꯕ ꯆꯠꯀꯗꯧꯔꯦ ꯕꯖꯥꯔꯗꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯗꯨꯗꯣ ꯒꯥꯔꯤꯝꯒꯤ ꯑꯄꯥꯝꯕꯗꯣ ꯍꯧꯖꯤꯛ ꯈꯜꯂꯨꯔꯅꯤ ꯑꯗꯨꯒ ꯒꯥꯔꯤꯝꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯟꯗꯛꯁꯦ ꯈꯔ ꯅꯣꯏꯈꯠꯄ ꯃꯥꯟꯕ꯭ꯔꯥ ꯅꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯍꯣꯔꯦꯟ ꯕꯖꯥꯔꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯆꯠꯂꯨꯔꯁꯤꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯃꯤꯟꯅꯔꯨꯔꯁꯤ ꯃꯌꯥꯝ ꯕꯖꯥꯔ ꯌꯧꯔꯦ ꯍꯧꯖꯤꯛꯀꯣ ꯏꯆꯥ ꯅꯨꯄꯤꯁꯦ ꯉꯥꯎꯔꯦ ꯃꯥꯁꯦ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯔꯛ ꯊꯠꯅ ꯀꯩꯅꯣꯝꯇ ꯍꯥꯏꯖꯍꯧꯒꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤ ꯁꯨꯃꯥꯏꯅ ꯒ꯭ꯌꯥꯁ ꯑꯃꯨꯛ ꯂꯩꯔꯤꯁꯦ ꯁꯤꯁꯇꯔ ꯑꯃꯅꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯃꯇꯦꯡ ꯑꯃ ꯄꯥꯡꯕꯤꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯄꯩꯁꯥꯒꯤ ꯑꯣꯏꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯦꯕꯨꯁꯨꯀꯣ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯌꯥꯝ ꯆꯥꯎꯅ ꯄꯥꯡꯕꯤꯔꯦꯀꯣ ꯁꯤꯁꯦ ꯃꯆꯥ ꯅꯠꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯆꯥꯎꯕ ꯍꯥꯏꯕꯗꯨꯀꯣ ꯑꯣꯏꯔꯦ ꯑꯗꯨꯗꯨꯅ ꯏꯆꯦꯕꯨꯁꯨ ꯇꯧꯔꯨꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯣ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯤꯁꯇꯔꯅꯁꯨ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯥꯅ ꯁꯦꯜꯒꯤ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯑꯗꯒꯤ ꯑꯩꯒꯤ ꯌꯥꯎꯕ ꯈꯔꯒ ꯌꯥꯅꯔꯒ ꯇꯧꯔꯒ ꯂꯩꯕꯅꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯊꯦꯡꯀ꯭ꯌꯨꯅꯤꯅꯦ ꯍꯥꯏꯗꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯇꯥꯕ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯒꯥꯔꯤꯁꯦ ꯍꯟꯗꯛꯀꯥꯟ ꯈꯔ ꯅꯣꯏꯔꯕꯅꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ मासे तुम लगे अदो बाजार यौरे हजे तौरे हाँ क्या यार सी लेबी है ने की बगी लेबी बना कना ही हाफे येंगे का सम ब्लॉग के का सम सेम याइबको YouTube किने केम काइदेको प्राइस ती क्या मुक लाइगे सिकुमसे लिसिंग मरी के चहुम बुमंगा अस अदुदी याम तांगिनेको सिनेमाको ऐसे भाई कुंगम दे जगरे दाई दिने प्लास्टिक जमना हाँ जाओ तो खाऊंगा नंगी अपा मखलो प्लास्टिक मैजिक है तो
เรื่องนี้เลย sao mà cái này nè ꯍꯧꯖꯤꯛꯁꯦ ꯇꯤꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯕꯖꯥꯔ ꯆꯠꯂꯨꯕꯗꯣ ꯍꯜꯂꯛꯑꯦꯕꯀꯣ ꯑꯗꯨ ꯍꯜꯂꯛꯄꯗꯣ ꯑꯉꯥꯡꯒꯤ ꯁꯥꯟꯅꯄꯣꯠ ꯀꯩꯒꯨꯝꯕꯁꯨ ꯈꯔ ꯂꯩꯔꯛꯑꯦ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯦ ꯒ꯭ꯌꯥꯁꯀꯤ ꯀꯩꯅꯣꯗꯣ ꯊꯣꯡꯕꯒꯤ ꯏꯁꯇꯣꯞꯇꯨꯀꯣ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏ ꯏꯃꯥꯗ ꯍꯧꯖꯤꯛ ꯑꯟꯕꯣꯛꯁꯤꯡ ꯇꯧꯍꯜꯂꯒꯦ ꯇꯤꯅꯥꯎ ꯃꯌꯥꯝ ꯀꯣ ꯌꯥꯔꯦ ꯇꯧꯔꯣ ꯌꯦꯡꯉꯁꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯇꯧꯗꯧꯔꯦ ꯍꯧꯖꯤꯛ ꯃꯃꯤꯡꯁꯦ ꯑꯀꯥꯏ ꯍꯥꯏꯌꯦꯕꯀꯣ ꯑꯀꯥꯏ ꯀ꯭ꯂꯥꯁꯤꯛ ꯍꯥꯏꯌꯦꯕ ꯀꯦꯃꯦꯔꯥꯁꯦ ꯑꯩ ꯀꯦꯃꯦꯔꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯕꯀꯣ ꯔꯦ ꯁꯤ ꯑꯃꯗꯗꯤ ꯄꯥꯝꯗꯤ ꯄꯥꯝꯕꯀꯣ ꯉꯁꯥꯏ ꯑꯃꯨꯕꯗꯣ ꯄꯥꯝꯗꯤ ꯄꯥꯝꯕꯀꯣ ꯃꯊꯪꯗ ꯑꯃꯨꯛ ꯂꯩꯔꯣꯏꯔꯦ ꯑꯗꯨꯅ ꯁꯦ ꯑꯩ ꯏꯆꯥ ꯅꯨꯄꯤꯀꯣ ꯁꯤ ꯂꯩꯔꯦꯗꯣ ꯌꯦꯡꯉꯁꯤ ꯇꯤꯅꯥꯎ ꯃꯌꯥꯝ ꯁꯤ ꯂꯩꯔꯦꯗꯣ ꯖꯦꯡ ꯖ꯭ꯋꯦꯡ ꯁꯤꯅꯤꯗꯣ ꯇꯤꯅꯥꯎ ꯃꯌꯥꯝ ꯀꯣ ꯁꯤ ꯂꯩꯔꯦꯗꯣ ꯁꯨꯃꯥꯏꯅ ꯇꯧꯋꯤꯀꯣ ꯃꯥꯀꯣ ꯆꯥꯎꯋꯤꯀꯣ ꯏꯃꯥꯀꯣ ꯑꯩ ꯏꯆꯥꯅꯨꯄꯤꯒꯤ ꯁꯥꯟꯅꯄꯣꯠꯅꯤꯀꯣ ꯁꯤꯅꯀꯣ ꯏꯆꯥꯅꯨꯄꯤꯒꯤꯗꯣ 이찬우피도 싸우럽네 구이럽니나 그 맛에 비디오도 우대봐 가까이 있다 당대로 만나시 안나우버 통하니나 하나로 가스 통하니나 거의 거기 아래 입어도 얘는 어쩌지 아무도 시즌나더라고네 야더라고네 ꯒ꯭ꯌꯥꯁꯇꯤ ꯁꯤꯗ ꯂꯩꯔꯦꯕꯀꯣ ꯆꯤꯅꯥꯎ ꯃꯌꯥꯝꯀꯣ ꯁꯤꯅꯦꯕ ꯁꯤꯗꯤ ꯉꯔꯥꯡ ꯂꯧꯈ꯭ꯔꯕꯅꯦꯕ ꯑꯗꯨ ꯌꯦꯡꯉꯨꯀꯣ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯈꯨꯂꯤꯡ ꯀꯥꯔꯦꯀꯣ ꯇꯨ ꯁꯤꯁꯨ ꯌꯥꯗ꯭ꯔꯦ ꯁꯤꯁꯦ ꯑꯔꯤꯕꯅꯦꯕꯀꯣ ꯍꯥꯟꯅ ꯁꯤꯗ ꯊꯣꯡꯉꯝꯕꯅꯦꯕ ꯍꯧꯖꯤꯛꯅ ꯁꯤ ꯑꯃꯨꯛ ꯁꯤꯜꯂꯅꯤ ꯃꯈꯣꯏꯀꯣ ꯆꯤꯅꯥꯎ ꯃꯌꯥꯝ ꯁꯤꯅ ꯈꯔ ꯆꯥꯎꯋꯦꯀꯣ ꯀꯣ ꯁꯤꯗꯒꯤꯗꯤ ꯑꯩ ꯍꯣꯔꯦꯟ ꯂꯧꯊꯣꯛꯑꯒꯦ ꯍꯥꯟꯅ ꯊꯥꯡꯗꯔꯣ ꯃꯥ ꯍꯔꯥꯎꯔꯦꯀꯣ ꯆꯤꯅꯥꯎ ꯃꯌꯥꯝ ꯑꯩꯁꯨ ꯍꯔꯥꯎꯋꯦꯗ ꯊꯕꯛꯀꯨꯝꯕ ꯆꯠꯀꯥꯟꯗꯀꯣ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯔꯅꯦꯕ ꯆꯥꯎꯔꯦ ꯑꯩꯉꯣꯟꯗꯒꯤ ꯆꯥꯎꯔꯦ ꯊꯃꯣꯏ ꯆꯟꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯗꯨꯒ ꯆꯞ ꯆꯥꯕ꯭ꯔꯥ ꯅꯩꯔꯦꯀꯣ ꯃꯥꯅꯀꯣ ꯆꯤꯅꯥꯎ ꯃꯌꯥꯝ ꯁꯤꯒꯤ ꯐꯛꯂꯥꯡ ꯃꯌꯥꯝꯁꯦ ꯀꯣ ꯀꯣ ꯃꯥꯅ ꯂꯣꯏ ꯇꯩꯕꯤꯕꯅꯦ ꯉꯍꯥꯟꯃꯨꯛ ꯃꯨꯁꯨꯛ ꯃꯨ ꯂꯩꯕꯗꯣ ꯁꯤꯒꯨꯝꯕꯗꯤ ꯑꯩꯅ ꯇꯧꯒꯦꯅꯀꯣ ꯊꯝꯕꯅꯦꯕꯀꯣ ꯁꯤ ꯎꯄꯨꯁꯦ ꯔꯪꯒꯨꯝꯕ ꯁꯪꯕ ꯌꯥꯅꯤ ꯁꯣꯝ ꯁꯥꯏꯠꯄꯨꯗꯤ ꯇꯧꯗ꯭ꯔꯤꯕꯀꯣ ꯁꯤꯒꯤꯁꯦ ꯆꯥꯎꯃꯟꯕꯒꯤ ꯁꯤꯒꯤꯁꯦ ꯍꯥꯟꯅ ꯇꯧꯕ ꯂꯩꯕꯥꯛꯅ ꯁꯨꯃꯥꯏꯅ ꯇꯩꯔꯒ ꯔꯪ ꯁꯪꯖꯤꯟꯅꯤꯉꯥꯏꯅꯦꯕꯀꯣ ꯒꯥꯔꯤꯝꯅ ꯇꯧꯔꯝꯕ ꯉꯥꯛꯇꯅꯤ ꯆꯤꯅꯥꯎ ꯃꯌꯥꯝ ꯁꯤꯁꯦ ꯇꯣ ꯈꯔꯗꯤ ꯃꯉꯥꯟ ꯊꯣꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯟꯅꯗꯒꯤ ꯍꯥꯏꯗꯤ ꯃꯝꯕꯗꯣ ꯁꯤꯁꯦ ꯈꯔꯗꯤ ꯆꯥꯎꯋꯤꯗꯣ ꯁꯤꯅ ꯄꯤꯛꯄ ꯑꯣꯏ ꯃꯥꯜꯂꯦ ꯆꯥꯎꯕ ꯌꯦꯡꯒꯦꯅꯦ ꯑꯗꯨꯗ ꯍꯥꯞꯄꯅꯤꯀꯣ ꯑꯗꯨꯅ ꯁꯤ ꯃꯣꯠꯂꯗꯤꯀꯣ ꯑꯗꯨꯝ ꯐꯦꯡꯕ ꯌꯥꯏ ꯁꯤꯗ ꯊꯣꯛꯑꯒ ꯃꯃꯜ ꯀꯌꯥꯅꯦꯕ ꯉꯁꯥꯏꯗꯣ ꯑꯩ ꯀꯥꯎꯕ 1,800 1,000ꯒ ꯀꯌꯥ 800 500 ꯀꯣ ꯑꯃꯗꯨꯗꯤ ꯀꯌꯥꯅꯣ ꯍꯥꯏꯕꯗꯣ ꯑꯃꯗꯨꯅ ꯂꯥꯁꯇꯀꯣ 4,000ꯒ ꯀꯌꯥꯅꯣ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯃꯣꯏꯅ ꯂꯥꯁꯇꯗꯣ 3,000ꯒ 700 ꯄꯤꯌꯣ ꯍꯥꯏꯕ ꯎꯄꯥꯏ ꯂꯩꯇꯦ ꯅꯪ ꯄꯥꯝꯕ ꯁꯤꯅ ꯐꯔꯦ ꯀꯣ ꯊꯣꯡꯕ ꯌꯥꯔ ꯂꯣꯏꯔꯦ ꯑꯩ ꯁꯤꯁꯦ ꯀꯥꯏ ꯑꯔꯤꯕꯗꯨꯗꯤ ꯑꯔꯤꯕꯗꯣ ꯁꯤꯗ ꯁꯤꯒꯤꯁꯦ ꯐꯖꯅ ꯁꯦꯡꯗꯣꯛꯑꯒꯀꯣ ꯁꯤꯒꯤ ꯃꯔꯤꯁꯦ ꯂꯧꯊꯣꯛꯑꯒ ꯑꯁꯤꯗ ꯄꯥꯟꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯁꯦꯝꯃꯒꯦ ꯃꯃꯤꯡꯗꯣ ꯑꯀꯥꯏ ꯍꯥꯏ ꯑꯃꯗꯨꯗꯤ ꯐꯗꯤ ꯐꯖꯩꯕꯣ ꯀꯣꯟꯅ ꯂꯧꯔꯁꯤꯀꯣ ꯑꯗꯨꯅ ꯉꯁꯤꯗꯤ ꯍꯣꯔꯦꯟꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯤ ꯒ꯭ꯌꯥꯁ ꯑꯃ ꯂꯩꯕꯒꯤ ꯒ꯭ꯌꯥꯁ ꯁꯪꯒꯥꯕꯒꯤ ꯑꯍꯥꯎꯕ ꯑꯃꯗꯤ ꯊꯣꯡꯉꯅꯤꯕꯀꯣ ꯆꯤꯅꯥꯎ ꯃꯌꯥꯝ ꯀꯩ ꯊꯣꯡꯗꯣꯏꯅꯣ ꯍꯥꯏ ꯀꯥꯟꯗ ꯌꯦꯟ ꯊꯣꯡꯒꯅꯤ ꯌꯦꯟꯁꯤꯗꯤ ꯕꯣꯏꯂꯔꯗꯤ ꯆꯥꯔꯣꯏꯒꯦ ꯀꯣꯏꯂꯔ ꯑꯣꯏꯅ ꯇꯧꯔꯁꯤꯀꯣ ꯀꯣꯏꯂꯔ ꯑꯣꯏꯅ ꯇꯧꯔꯒ ꯉꯁꯥꯏꯗꯤ ꯉꯥꯅꯨ ꯍꯥꯏꯗꯥꯏꯅꯦ ꯀꯔꯤ ꯉꯁꯥꯏꯗꯤ ꯉꯥꯅꯨ ꯍꯥꯏꯗꯥꯏꯅꯦ ꯑꯁ ꯉꯥꯅꯨ ꯇꯧꯔꯣꯏ ꯍꯦꯛꯇ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯌꯦꯟ ꯇꯧꯔꯅꯤ ꯌꯦꯟ ꯇꯧꯕꯗꯣ
ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯦ ꯑꯃ ꯑꯅꯤꯀꯣ ꯑꯅꯤꯃꯨꯛꯇꯤ ꯊꯥꯒꯠꯂꯝꯃꯒꯦ ꯃꯨꯛꯕꯥꯡꯒꯤꯒ ꯑꯗꯨꯒ ꯑꯗꯨ ꯊꯥꯒꯠꯂꯨꯕ ꯃꯇꯨꯡꯗꯒꯤ ꯀꯩꯗꯧꯉꯩ ꯑꯃꯨꯛ ꯊꯥꯒꯠꯇꯣꯏꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦꯕꯀꯣ ꯆꯤꯟꯅꯥꯎ ꯃꯌꯥꯝ ꯑꯩ ꯊꯕꯛꯁꯤꯅ ꯌꯥꯗꯕꯒꯤ ꯉꯁꯤꯁꯨ ꯊꯕꯛꯁꯤ ꯀꯥꯏꯊꯣꯛꯑꯒ ꯊꯑꯣꯏꯅꯀꯣ ꯀꯥꯏꯊꯣꯛꯑꯒ ꯑꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤ ꯁꯦꯝꯅꯕ ꯍꯥꯏꯅꯀꯣ ꯀꯥꯏꯊꯣꯛꯑꯒ ꯁꯦꯝꯃꯛꯄꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯊꯥꯒꯠꯂꯣꯅ ꯍꯥꯏꯕꯀꯣ ꯑꯗꯨꯝꯀꯣ ꯑꯗꯨꯗ ꯑꯩꯁꯨ ꯊꯥꯒꯠꯄ ꯉꯝꯅꯕ ꯑꯩ ꯑꯗꯨꯝ ꯍꯣꯠꯅꯒꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯇꯥꯡ ꯈꯔ ꯆꯥꯗ꯭ꯔꯦꯀꯣ ꯑꯗꯨꯅꯅꯦ ꯆꯤꯟꯅꯥꯎ ꯃꯌꯥꯝ ꯍꯣꯏ ꯐꯔꯦ ꯍꯣꯔꯦꯟ ꯊꯣꯡꯕ ꯊꯥꯛꯄꯒꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯆꯤꯟꯅꯥꯎ ꯃꯌꯥꯝ ꯊꯣꯡꯕ ꯊꯥꯛꯄꯒꯤꯗꯤ ꯑꯩ ꯑꯗꯨꯝ ꯈꯪ ꯇꯧꯔꯛꯑꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯩꯁꯦꯀꯣ ꯁꯟꯁꯥ ꯂꯧꯕ ꯆꯠꯂꯨꯕꯅꯦ ꯑꯗꯣ ꯁꯟꯁꯥ ꯂꯧꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯉꯁꯤꯗꯤ ꯒ꯭ꯌꯥꯁ ꯊꯣꯡꯕꯒꯤ ꯒ꯭ꯌꯥꯁ ꯁꯪꯒꯥꯕꯒꯤ ꯅꯨꯃꯤꯠ ꯑꯣꯏꯕꯒꯤ ꯁꯤꯗꯩꯗꯣ ꯁꯟꯁꯥꯁꯦ ꯑꯩ ꯀꯦꯖꯤ ꯑꯃ ꯂꯧꯔꯨꯔꯦ ꯆꯤꯟꯅꯥꯎ ꯃꯌꯥꯝ ꯊꯣꯡꯒꯅꯤ ꯁꯤ ꯂꯩꯔꯦ ꯀꯦꯔꯤꯟꯁꯤꯀꯣ ꯀꯦꯔꯤꯟꯗꯣ ꯍꯔꯥꯎꯔꯦꯀꯣ ꯃꯥ ꯃꯃꯥ ꯃꯆꯥ ꯍꯔꯥꯎꯅ ꯇꯧꯁꯤ ꯌꯦꯡꯉꯨꯀꯣ ꯆꯤꯟꯅꯥꯎ ꯃꯌꯥꯝ ꯃꯦꯒꯤ ꯊꯣꯡꯅꯤꯡꯉꯥꯏꯅꯤ ꯅꯨꯡꯉꯥꯏꯔꯦ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯍꯥ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯦꯕ ꯉꯍꯥꯟꯒꯩ ꯏꯁꯤꯡꯒꯨꯝꯕ ꯀꯩꯀꯥ ꯈꯨꯟꯕꯗꯣ ꯃꯩꯇꯥꯟꯒꯨꯝꯕ ꯍꯥꯏꯌꯨꯅꯦ ꯁꯤꯗ ꯊꯣꯡꯕꯗ ꯍꯥꯏꯌꯨꯅꯦ ꯁꯤꯗ ꯊꯣꯡꯕ ꯅꯍꯥꯟꯗꯤ ꯍꯥꯏꯌꯨ ꯏꯟꯇ꯭ꯔꯣ ꯇꯧꯕꯤꯌꯣ ꯁꯤꯗ ꯍꯥꯏꯌꯣ ꯁꯤ ꯃꯩꯇꯥꯟꯁꯦ ꯁꯤ ꯃꯩꯇꯥꯟꯁꯦ ꯈꯔꯗꯤ ꯂꯩꯔꯦꯀꯣ ꯈꯔꯗꯤ ꯂꯩꯔꯦ ꯁꯤ ꯊꯣꯡꯕꯅꯦ ꯎꯝ ꯁꯤ ꯌꯦꯔꯨꯝ ꯃꯀꯨꯁꯤꯅ ꯁꯤꯅ ꯍꯧꯗꯣꯛꯄ ꯍꯥ ꯁꯤ ꯌꯦꯔꯨꯝ ꯃꯀꯨꯁꯦ ꯁꯤꯅ ꯃꯩ ꯍꯧꯗꯣꯛꯄ ꯃꯩꯇꯥꯟꯗ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯊꯣꯡꯕꯁꯨ ꯂꯣꯏꯔꯦ ꯊꯨꯔꯦ ꯃꯩꯇꯥꯟꯗ ꯑꯣꯏꯔꯗꯤ ꯍꯧꯖꯤꯛꯄꯨ ꯀꯥꯝꯃꯣꯏ ꯍꯧꯖꯤꯛꯐꯥꯎ ꯀꯥꯝꯃꯣꯏꯕꯀꯣ ꯑꯩꯁꯦ ꯁꯥ ꯂꯧꯕ ꯆꯠꯂꯤꯉꯩꯗꯀꯣ ꯏꯟꯁꯥꯡ ꯊꯣꯡꯉꯝꯃꯣ ꯍꯥꯏꯕꯅꯦ ꯆꯥꯛ ꯊꯣꯡꯉꯝꯃꯣ ꯍꯥꯏꯕꯅꯦ ꯃꯨꯠꯊꯠꯈ꯭ꯔꯕꯣ ꯃꯨꯠꯊꯠꯈ꯭ꯔꯦ ꯆꯥꯛ ꯃꯨꯟꯈ꯭ꯔꯦ ꯃꯨꯟꯈ꯭ꯔꯦ ꯃꯨꯟꯈ꯭ꯔꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯌꯨꯛꯇꯁꯨ ꯐꯖꯔꯦ ꯁꯤ ꯊꯣꯛꯇ꯭ꯔꯦ ꯍꯥ ꯍꯥꯟꯅ ꯀꯩꯅꯣ ꯁꯤꯡ ꯊꯣꯡꯂꯝꯕꯒꯤꯗꯣ ꯄꯨꯔꯥ ꯃꯨꯈ꯭ꯔꯦ ꯁꯤꯔꯣ ꯊꯣꯛꯇ꯭ꯔꯦꯗ ꯁꯤꯗꯤ ꯃꯨꯁꯅꯨꯗ ꯆꯥꯛ ꯊꯣꯛꯇ꯭ꯔꯦꯕ ꯃꯨꯜꯂꯒ ꯈꯔꯕꯨꯗꯤ ꯊꯣꯛꯇ꯭ꯔꯦ ꯇꯛꯑꯀꯥꯟꯁꯨ ꯊꯣꯛꯇ꯭ꯔꯦ ꯊꯣꯛꯇ꯭ꯔꯦ ꯊꯣꯛꯇ꯭ꯔꯦꯕ ꯍꯧꯖꯤꯛꯁꯤ ꯏꯟꯁꯥꯡꯁꯤ ꯁꯤ ꯊꯣꯡꯅꯕ ꯇꯧꯔꯁꯤ ꯀꯧꯔꯤꯅꯀꯣ ꯁꯤꯁꯦ ꯐꯥꯛꯗꯣꯛꯑꯁꯤ ꯑꯩꯅ ꯀꯦꯖꯤ ꯑꯃ ꯂꯧꯔꯛꯄꯅꯤ ꯃꯇꯣꯡ ꯉꯥꯛꯇꯅꯦꯕꯀꯣ ꯁꯤ ꯊꯣꯡꯁꯤꯅꯀꯣ ꯍꯥꯎꯅ ꯊꯣꯡꯉꯒ ꯆꯥꯔꯁꯤ ꯀꯧꯔꯤꯅꯀꯣ ꯑꯩ ꯊꯥꯎꯒ ꯁꯥ ꯃꯔꯣꯏꯒ ꯂꯩꯔꯨꯔꯒꯦ ꯊꯥꯎꯒ ꯁꯥ ꯃꯔꯣꯏ ꯂꯩꯔꯨꯔꯣ ꯑꯩ ꯍꯥ ꯇꯤꯜꯍꯧ ꯍꯣꯏ ꯍꯣꯏ ꯖꯤꯔꯥ ꯃꯆꯜ ꯇꯣ ꯁꯤꯅꯤꯗ ꯆꯤꯟꯅꯥꯎ ꯃꯌꯥꯝꯀꯣ ꯃꯃꯜ ꯄꯩꯁꯥꯁꯨ ꯄꯥꯏꯗꯕꯅꯤꯅ ꯑꯇꯥꯡꯕꯁꯨ ꯂꯩꯕ ꯉꯝꯗꯦꯀꯣ ꯑꯗꯣ ꯁꯤꯒꯨꯝꯕ ꯑꯍꯣꯡꯕꯅꯦ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯉꯁꯥꯏꯒꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯌꯣꯅꯦ ꯑꯁꯦꯡꯕꯗ ꯑꯗꯨꯝ ꯍꯥꯏꯌꯣ ꯋꯥꯔꯤꯗ ꯍꯥꯏꯌꯣ ꯑꯁꯦꯡꯕꯗ ꯍꯥꯏꯌꯣ ꯄꯥꯝꯕꯕꯨꯗꯤꯀꯣ ꯀꯅꯥꯅ ꯐꯖꯕ ꯑꯐꯕ ꯄꯥꯝꯃꯣꯏꯗꯕ ꯃꯤ ꯀꯅꯥ ꯂꯩꯒꯦꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯎꯄꯥꯏ ꯂꯩꯇꯦꯕꯀꯣ ꯄꯥꯝꯕꯗꯤ ꯄꯥꯝꯃꯦ ꯉꯁꯥꯏꯒꯤ ꯒ꯭ꯂꯥꯁꯀꯤꯗꯣꯀꯣ ꯑꯃꯨꯕ ꯑꯃ ꯑꯗꯨ ꯍꯌꯦꯡꯋꯥꯏ ꯑꯃꯨꯛ ꯄꯥꯏꯔꯀꯥꯟꯗꯀꯣ ꯑꯃꯨꯛ ꯊꯣꯡꯒꯅꯤꯅ ꯃꯊꯪꯗ ꯑꯗꯨꯗ ꯁꯣꯏꯗꯅ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥ ꯄꯥꯏꯗꯦꯕ ꯄꯥꯏꯗꯦꯕꯀꯣ ꯑꯗꯨꯅꯤ ꯆꯤꯟꯅꯥꯎ ꯃꯌꯥꯝ ꯑꯩꯁꯨꯀꯣ ꯉꯁꯥꯏꯗꯣ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯥꯗꯣ ꯑꯃꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣꯗ ꯎꯔꯝꯒꯅꯤꯀꯣ ꯃꯣꯏ ꯒ꯭ꯂꯥꯁ ꯀꯩꯀꯥ ꯌꯥꯎꯕꯗꯣ ꯑꯗꯨꯗꯣ ꯃꯥꯗꯣ ꯄꯥꯝꯗꯤ ꯄꯥꯝꯕꯀꯣ ꯑꯗꯣ ꯄꯩꯁꯥ ꯁꯨꯗ꯭ꯔꯦ ꯍꯥꯏꯗꯤ ꯂꯧꯕꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯀꯣ ꯑꯗꯨꯗꯨꯅ ꯆꯤꯟꯅꯥꯎ ꯃꯌꯥꯝ ꯁꯤ ꯑꯣꯏꯅꯀꯣ ꯈꯔ ꯍꯣꯡꯕꯗ ꯍꯥꯏꯔꯒ ꯁꯤꯁꯦ ꯄꯤꯔꯛꯄꯅꯦ ꯁꯤꯁꯦ ꯂꯧꯔꯛꯄꯅꯦꯕꯀꯣ ꯆꯤꯟꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯁꯤ ꯃꯌꯥꯝꯁꯦ ꯑꯩꯅ ꯍꯣꯔꯦꯟ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯥꯏꯔꯒꯦꯀꯣ ꯆꯤꯟꯅꯥꯎ ꯃꯌꯥꯝ ꯁꯤꯁꯇꯔ ꯑꯃꯈꯛꯇꯅꯁꯨ ꯃꯇꯦꯡ ꯌꯥꯝ ꯆꯥꯎꯅ ꯄꯥꯡꯕꯤꯀꯣ ꯆꯤꯟꯅꯥꯎ ꯃꯌꯥꯝ ꯑꯗꯨꯅ ꯑꯩ ꯍꯣꯔꯦꯟ ꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯑꯩ ꯀꯣꯟꯅ ꯐꯖꯅ ꯍꯥꯏꯔꯒꯦꯀꯣ ꯆꯤꯟꯅꯥꯎ ꯃꯌꯥꯝ ꯀꯣ ꯍꯧꯖꯤꯛꯁꯨ ꯍꯔꯥꯎꯔꯦ ꯑꯗꯨꯕꯨ ꯒ꯭ꯌꯥꯁ ꯂꯣꯏꯈ꯭ꯔꯀꯥꯟꯗ ꯁꯤꯡ ꯑꯃꯨꯛ ꯈꯨꯟꯕ ꯆꯠꯀꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯐꯥꯒꯤ ꯇꯧꯕꯅꯤꯅ ꯆꯤꯟꯅꯥꯎ ꯃꯌꯥꯝ ꯈꯨꯟꯍꯟꯗꯅꯤꯡꯉꯥꯏ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯒꯅꯤꯀꯣ ꯆꯤꯟꯅꯥꯎ ꯃꯌꯥꯝ ꯀꯣ ꯍꯧꯖꯤꯛꯁꯦꯀꯣ ꯆꯤꯟꯅꯥꯎ ꯃꯌꯥꯝ ꯉꯁꯥꯏ ꯑꯩꯅ ꯂꯧꯔꯛꯄ ꯁꯥꯗꯣ ꯁꯤ ꯂꯩꯔꯦ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯐꯖꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯁꯥꯁꯦ ꯍꯧꯖꯤꯛꯁꯦ ꯀꯥꯂꯦꯟꯅꯤꯅꯀꯣ ꯃꯣꯏ ꯐ꯭ꯔꯤꯖꯇꯒꯨꯝꯕꯗꯤ ꯊꯝꯕꯗꯤ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯅꯀꯣ ꯁꯤꯗ ꯀꯩꯅꯣ ꯇꯧ ꯂꯩꯔꯦ ꯏꯟꯁꯥꯡ ꯀꯩꯀꯥ ꯁꯦꯝ ꯂꯩꯔꯦꯀꯣ ꯒꯥꯔꯤꯝꯁꯨ ꯉꯁꯤꯗꯤ ꯐꯖꯅ ꯊꯣꯡꯉꯒ ꯆꯥꯔꯁꯤꯀꯣ ꯀꯣ ꯒ꯭ꯌꯥꯁ ꯁꯪꯒꯥꯕꯒꯤꯀꯣ ꯏꯃꯥ ꯅꯪꯗꯤ ꯏꯃꯥ ꯑꯄꯣꯛꯄꯤ look at me ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯅꯩꯕꯅꯦ ꯆꯤꯟꯅꯥꯎ ꯃꯌꯥꯝ ꯑꯇꯩꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯏꯃꯥ ꯈꯔ ꯇꯧꯕꯅꯦ ꯁꯣꯝꯗ ꯑꯝꯇ ꯌꯦꯡꯉꯣ ꯑꯝꯇ ꯌꯦꯡꯈꯠꯂꯧꯁꯦ ꯑꯝꯇ ꯌꯦꯡꯈꯠꯂꯧꯕ ꯇꯦꯁ ꯏꯃꯥ ꯌꯦꯡꯈꯠꯂꯧꯅꯦ ꯃꯨꯟꯅ ꯁꯦ ꯑꯝꯇ ꯌꯦꯡꯉꯣꯁꯦ ꯍꯥ ꯑꯥꯏꯁ ꯀ꯭ꯔꯤꯝꯗꯣ ꯑꯃꯨꯛ ꯄꯥꯏ ꯂꯥꯛꯑꯦ ꯑꯥꯏꯁ ꯀ꯭ꯔꯤꯝꯗꯣ ꯃꯣꯏ ꯃꯃꯥꯅ ꯗꯨꯀꯥꯟ ꯆꯠꯄꯗ ꯂꯩꯕꯤꯕꯅꯦ ꯑꯃꯨꯛ ꯇꯧꯔꯤꯗꯣ ꯃꯤ ꯃꯥꯟꯗ꯭ꯔꯕꯅꯦ ꯑꯩ ꯏꯆꯥꯅꯨꯄꯤꯁꯨꯀꯣ
chu mày móc mà chưa Sao này cái này hào rồi anh kìa. U đấy. Hào rồi. hả Hào à. Mấy à khất từng ngày đi tao mang được lần nhiều chứ. Chị đâu vậy? Nhiều không có cái đi mấy à tao. Đi về game ta. Nè tao y tao ạ. Mấy à đi phơm đi có yam hầu luôn chị nào vậy có. Cái đi mấy à đi yam phơm đi hai ta đấy. Đúng là khi mai nó lấy vậy có. Yam hả đâu ấy hay yang thabak chat laga nó có. Yam na peace oina khá đi chat po phang ni khá mà khai đi hai ta đấy có. Nam ya camera ki ka si det lo ra e. Camera yaw re cha thao yaw re. Ngasi mga ngai re ko no cha hau doi se. Ngasi video se me ki. đi ơi đâu mà lên Ha. ngasi nào sẽ đi ơi đâu mà lên Oi ni kai no. Ngasi di aina sanga bi ki offer to bi bi ni. Mai se mu pharak ta mut khre ne tau se ko chinom yang ko. Maroi mangam se mi ne hawing khang thong ngai. Aina sida cameraman oi re lai. Cái nó lấy luôn nuôi mà lấy luôn nuôi mấy mua lá nên mấy thằng chứ đồ ai hai đào mấy hết lá nên à hay hai bữa lại tôi hả trong ngâm thì là miếng nhở nó mẹ ai sang bây giờ mà sao phải giờ bra mà sao phải giờ bra không tôi cái nào mà li không tôi gì nên cái nào mà kia lấy mấy ông khơi mà chưa ngao rồi có mấy ta nó thủng đây rồi nó sai đi cái thôi nó sai đi cái giá sang ngang này hai cái mấy ta nó thủng đây quên mà chưa ngao rồi có chứ nào vậy mấy ta nó thủng chứ hay nào hả được hả hay mà năng thủng cái hay đâu bạn mà sẽ kèm là thằng cái đi có machine đó vậy nè mấy à tôi xem này y tao ya tôi mà ngốc quá ya tôi mà không ra mấy à tiếc quá đúng cái này vậy chứ nào vậy khang thằng cái này ngay khô khang thằng cái thì nghe hoang lại bắt cái luôn gas to bốc hai đi năng cái sai hàn là cái nó tàu mà lại thuồng mà lại có ai sang nó bớt chất liền ấy ta chắc ăn nó thòng rồi tôi là ai là có kalu dapat kalu apa kak sing slow pun itu hay đi kiri từng thôn cái thay đây là không gì đó ayo kalau mana nama ngasih jawa ngang phong khang rồi có gì nào nhỉ thôn cái lấy cái tàu ngầm cái tàu con bây giờ cái tàu ai đi mà mua luôn cái पैसा ले तर अमुक तक खरीद कमाई तो हुआ जो तू तक नहीं है तक तो हाँ थोड़ा बा ngâm bốc vậy kìa rồi phải khang cái thằng cái lo ôn tàu phải có cho chồng với thằng cho tàu phải có mà khi cái tàu lấy tay người sai lấy tay lấy không lấy bao nhiêu tàu lấy tờ mà khi là đúng tàu chấp mà làm luôn tình ít là phải trả hả mà khi đúng lấy bao cái nó phải trả tình nè lấy tay này thì phải nè khác quỳ là sai nè sai còn cái xe professional gì mong đó camera sẽ thà ra này hay phải này mong xin lỗi khang cái cái tàu đấy có mấy cái thì piti cả rồi này thôi sâu rồi này thôi nhà thao xa đấy 어디 캐면 gas 상가에 계속 상가니 1, 2, 3. 우선 뭐 먹어봐. 물론 mấy đứa khá là ấy chứ thao tôi xa đấy nè mấy đứa là cái nó tàu ạ 1, 2, 3. TV 방송도 좋은 거 하고 말 해주나 그냥. mình bàn cầu vông chơi được không? Hết năm mất qua hồng lấy gì dạ sao chúng không thùng đi có mấy tay này cả mà hai đứa đi không làm bao giờ nó bị nhảy vào tầm đó để đêm lạc quá để nó tàu vông tàu chứ hàng gì ra chứ tầm ai hết lạ cơ sẽ hi kia nó được phao để khát thùng làm mấy cái ai lạ bữa ăn nó kia thùng làm mấy bạn quý thế đó ăn tốt lắm
ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦ ꯀꯨꯏꯗ꯭ꯔꯦ ꯌꯨꯝꯕꯨ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯔꯦ ꯒ꯭ꯌꯥꯁ ꯂꯩꯕꯒꯤ ꯁꯤꯁꯇꯔꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯅ ꯊꯥꯒꯠꯆꯔꯤꯀꯣ ꯁꯨꯃꯥꯏꯅ ꯑꯋꯥ ꯑꯅꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯁꯨꯃꯥꯏꯅ ꯄꯥꯡꯕꯤꯕꯁꯨꯀꯣ ꯃꯩ ꯃꯨꯠꯈ꯭ꯔꯦ ꯁꯤꯅ ꯃꯌꯥꯝ ꯊꯥꯗꯕꯗꯤ ꯍꯧꯔꯦ ꯇꯨ ꯒꯥꯔꯤ ꯁꯣꯝꯗ ꯀꯣꯟ ꯀꯟꯅ ꯁꯨꯔꯤ ꯃꯣꯔꯣꯛ ꯍꯥꯎꯅꯤ ꯐꯖꯅ ꯊꯣꯡꯉꯦ ꯃꯌꯥꯝ ꯏꯟꯁꯥꯡ ꯊꯣꯡꯕ ꯍꯧꯔꯒ ꯃꯩ ꯃꯨꯠꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯏꯟꯁꯥꯡꯁꯤꯁꯨ ꯊꯣꯡꯕ ꯍꯧꯕꯒ ꯃꯩ ꯃꯨꯠꯈ꯭ꯔꯦ ꯁꯥ ꯃꯔꯣꯏ ꯊꯥꯗꯈ꯭ꯔꯣ ꯄꯪ ꯄꯣꯈꯥꯏꯌꯦ ꯅꯪꯗ ꯃꯥꯗꯨ ꯀꯣꯝꯂꯕ ꯃꯥꯗꯨ ꯀꯣꯝꯂꯕ ꯃꯥꯗꯨ ꯀꯣꯝꯂꯕ ꯃꯥꯗꯨ ꯀꯣꯝꯂꯕ 이씨, 이마이베. 반짝만 사드나, 이씨. 여우래요. 거기 마치, 비디오 넘가 아니라 반짝만 사더라. 야, 반짝만 잠 사보니까. 여우도, 거기 마시네, 이거 얌 넘닝이지. 마도 곰라마. som다, 이거, som다, 암도 이거. 거기 마드고, 긴갈거 som다. 암도 이거. 거기 마드고, 소이버만 레브네, 까이드 소이기 암도 이거. ꯃꯁꯤ ꯍꯥꯏꯕ ꯉꯝꯕ ꯃꯤꯗ ꯄ꯭ꯔꯥꯏꯖ ꯄꯤꯔꯦ ꯑꯩꯅ ꯑꯁꯦꯡꯕ ꯃꯁꯤ ꯍꯥꯏꯕ ꯉꯝꯕ ꯃꯤꯗ ꯄ꯭ꯔꯥꯏꯖ ꯄꯤꯔꯦ ꯑꯩꯅꯀꯣ ꯆꯤꯟꯅꯥꯎ ꯃꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯨꯗꯨ ꯏꯟꯅ ꯂꯦꯡꯒꯅꯨꯕ ꯇꯨ ꯑꯩꯈꯣꯏ ꯃꯥꯒꯤ ꯄꯤꯁꯨꯝꯗ ꯌꯦꯡꯉꯨ ꯃꯌꯥꯝ ꯊꯣꯡꯕꯁꯦ ꯂꯣꯏꯁꯤꯟꯕꯗꯤ ꯍꯧꯔꯛꯑꯦꯕꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯇꯣꯁꯤꯅ ꯃꯌꯥꯝ ꯃꯩꯁꯨ ꯃꯨꯠꯈ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯃꯩ ꯂꯥꯛꯇ꯭ꯔꯦꯕꯀꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯆꯥꯛ ꯀꯟꯅ ꯏꯜꯂꯤ ꯍꯧꯖꯤꯛꯁꯦ ꯀꯔꯤ ꯃꯊꯦꯜꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯁꯤꯁꯦ ꯃꯇꯨꯝ ꯑꯃꯃꯨꯛ ꯀꯣꯊꯣꯛꯑꯒꯀꯣ ꯃꯥꯕꯨ ꯍꯥꯟꯅ ꯄꯤꯖꯔꯦ ꯃꯥꯁꯦ ꯇꯨꯝꯅꯤꯡꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏ ꯃꯩꯁꯨ ꯃꯨꯠꯈ꯭ꯔꯦ ꯃꯩ ꯃꯨꯠꯄꯒ ꯇꯨꯝꯅꯤꯡꯕꯒ ꯇꯥꯟꯖꯥ ꯌꯥꯝ ꯆꯥꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝꯗ ꯍꯥꯏꯖꯤꯜꯂꯛꯑꯀꯥꯟꯗ ꯃꯥꯗꯨ ꯀꯨꯝꯂꯕ ꯑꯉꯥꯡ ꯏꯟꯈꯠꯂꯛꯄꯗ ꯉꯥꯏꯔꯤꯕ ꯁꯣꯝꯗ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯒꯨꯝꯂꯕ ꯃꯌꯥꯝꯒꯤ ꯂꯟꯆꯥꯕꯤ ꯀꯣ 이마 ꯂꯟꯆꯥꯕꯤꯅꯤꯀꯣ ꯑꯩꯅ ꯀꯟꯅ ꯏꯟꯁꯥꯡ ꯊꯣꯡꯉꯤ ꯉꯁꯥꯏꯗꯒꯤ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯩꯁꯦ 이루ꯖꯕ ꯂꯣꯏꯔꯦꯕꯀꯣ ꯅꯥꯟꯅ 이루ꯖꯕ ꯂꯣꯏꯔꯦ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯂꯣꯏꯔꯒ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯉꯁꯥꯏ ꯊꯣꯡꯈꯤꯕ ꯏꯟꯁꯥꯡꯗꯣ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯍꯧꯖꯤꯛꯁꯦ ꯁꯤꯅꯦꯕꯀꯣ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯊꯣꯡꯕꯗꯤ ꯂꯣꯏꯔꯦ ꯒꯥꯔꯤꯝꯁꯨ ꯍꯧꯖꯤꯛꯁꯦ ꯆꯥꯛ ꯊꯤꯔꯒ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯥꯅ ꯁꯣꯝꯗ ꯆꯥꯛ ꯉꯥꯏꯔꯒ ꯂꯩꯔꯤ ꯇꯨꯝꯃꯒꯀꯣ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝꯀꯣ ꯆꯥꯛ ꯉꯥꯏꯔꯒ ꯂꯩꯔꯦ ꯃꯥꯅ ꯑꯗꯣ ꯏꯟꯁꯥꯡꯗꯣ ꯌꯦꯡꯃꯤꯟꯅꯁꯦ ꯔꯦ ꯑꯝꯇ ꯍꯥꯡꯗꯣꯛꯑꯣꯅꯦ ꯏꯟꯁꯥꯡꯗꯣ ꯍꯥꯎꯅ ꯆꯥꯔꯁꯤꯀꯣ ꯀꯔꯤꯝꯀꯣ ꯉꯁꯤꯗꯤꯀꯣ ꯌꯦꯡꯁꯦ 우이씨 ꯃꯍꯤꯒ ꯌꯥꯎꯗ꯭ꯔꯦꯀꯣ 그러니까 ꯌꯥꯎꯔꯁꯤ ꯌꯥꯝ ꯌꯥꯎꯗ꯭ꯔꯦ ꯅꯪ ꯂꯥꯎꯅ ꯍꯥꯏꯕꯗꯣ 그리 하 야 가바이시 라이토 ngасai 어피네 ꯑꯗꯨꯝ ꯑꯣꯠꯂꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯍꯤꯒ ꯌꯥꯎꯗꯕꯅꯦꯕ ꯁꯤꯅ ꯐꯖꯅ ꯊꯣꯡꯕꯤꯔꯣꯅꯤ ꯑꯩꯅ ꯍꯥꯞꯄꯤꯕꯅꯤꯗ ꯃꯤꯅ ꯍꯥꯞꯅꯩꯅ ꯍꯥꯞꯄꯤꯅꯤ ꯍꯥꯎꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ ꯍꯥ ꯉꯁꯥꯏꯗꯒꯤ ꯑꯩ ꯁꯨꯝ ꯌꯦꯡꯒꯦ ꯌꯦꯡꯕꯅꯤꯀꯣ ꯒꯥꯔꯤꯝꯁꯦ ꯆꯤꯟꯅꯥ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯪꯗꯦ ꯁꯨꯝ ꯉꯁꯤ ꯈꯛꯇ ꯁꯨꯝ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯎꯕꯩꯔ ꯈꯪꯗꯦ ꯁꯨꯝ ꯐꯖꯈꯠꯂꯛꯄꯒꯨꯝ ꯇꯧꯋꯦꯀꯣ ꯑꯁꯦꯡꯕꯅꯦ ꯆꯤꯟꯅꯥꯎ ꯃꯌꯥꯝ ꯃꯌꯥꯗ ꯑꯩꯅ ꯑꯃꯨꯛ ꯍꯥꯞꯀꯦ ꯈꯜꯂꯤꯁꯦꯀꯣ ꯀꯩꯒꯨꯝꯕ ꯄꯩꯁꯥ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗꯀꯣ ꯍꯥꯞꯄꯤꯅꯤ ꯑꯩꯅꯀꯣ ꯁꯣꯏꯗꯅꯀꯣ ꯆꯤꯟꯅꯥꯎ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯅꯥꯇꯩ ꯆꯥꯗꯕꯩꯅꯤ ꯍꯦꯟꯅ ꯐꯖꯅꯤꯡꯉꯥꯏ ꯃꯥꯜꯂꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯈꯔ ꯚꯤꯇꯥꯃꯤꯟ ꯃꯈꯨꯝ 4-5 ꯊꯛꯄꯒꯤ ꯈꯔ ꯅꯣꯏꯔꯦꯕ ꯃꯥꯁꯦ ꯑꯗꯨꯗꯨꯅ ꯈꯔꯗꯤ ꯍꯣꯡꯕ ꯌꯥꯎꯋꯦ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯏꯟꯁꯥꯡꯗꯁꯨ ꯐꯖꯕꯒ ꯆꯤꯟꯅꯥꯎ ꯃꯌꯥꯝ ꯀꯣ
ꯐꯔꯦ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯦ ꯑꯩꯒꯤ ꯇꯤꯜꯍꯧ ꯂꯩꯕ꯭ꯔꯥ ꯀꯌꯥ ꯑꯅꯦ ꯇꯤꯜꯍꯧꯁꯤꯁꯨ ꯀꯦꯔꯤꯌꯔ ꯌꯦꯡꯗꯨ ꯄꯨꯔꯥ ꯅꯩꯕꯅꯤꯀꯣ ꯑꯩꯈꯣꯏ ꯇꯤꯜꯍꯧꯁꯤꯗꯣ ꯁꯤ ꯈꯤꯇ ꯉꯥꯏꯔꯦꯀꯣ ꯍꯧꯖꯤꯛ ꯆꯥꯅꯕ ꯇꯧꯔꯁꯦ ꯑꯩꯅ ꯆꯥꯔꯤꯕ ꯆꯥꯛꯁꯤ ꯁꯤꯅ ꯃꯌꯥꯝꯁꯤꯅꯤ ꯁꯤ ꯃꯌꯥꯝꯁꯤ ꯆꯥꯀꯥꯟꯗ ꯑꯌꯨꯛ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯇꯨꯝꯗꯦ ꯑꯩꯈꯣꯏ ꯏꯃꯥꯒꯤꯅ ꯁꯤꯅꯤꯀꯣ ꯒꯥꯏꯔꯤꯡꯒꯤꯅ ꯁꯤꯅꯤ ꯒꯥꯏꯔꯤꯡꯁꯨ ꯈꯔꯗꯤ ꯆꯥꯕꯅꯤꯀꯣ ꯍꯥꯟꯅꯗꯒꯤ ꯍꯥꯏ ꯑꯗꯨ ꯅꯪ ꯍꯤꯗꯥꯛ ꯊꯛꯑꯕ ꯊꯛꯑꯦ ꯀꯔꯝ ꯀꯥꯟ ꯊꯛꯏꯕ ꯉꯁꯥꯏ ꯊꯛꯑꯦ ꯉꯁꯥꯏ ꯊꯛꯑꯦ ꯍꯥꯏꯗꯤ ꯆꯥꯛ ꯂꯥꯝꯗꯕꯗꯣ ꯆꯥꯛ ꯂꯥꯝꯕꯒꯤ ꯍꯤꯗꯥꯛ ꯊꯛꯄꯅꯦꯕꯀꯣ ꯐꯔꯦ ꯑꯩꯈꯣꯏ ꯄꯂꯦꯝ ꯑꯄꯣꯛꯄꯤꯁꯨ ꯃꯇꯨꯝ ꯂꯩꯔꯦ ꯑꯄꯣꯛꯄꯤ ꯃꯥ ꯂꯥꯛꯑꯣ ꯅꯪꯗꯣ ꯅꯪꯗꯣ ꯂꯣꯏꯔꯦ ꯑꯄꯣꯛꯄꯤꯅꯤꯗꯣ ꯋꯥꯍꯪ ꯑꯃꯇ ꯍꯪꯖꯒꯦ ꯁꯣꯝꯗ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯄꯂꯦꯝ ꯏꯃꯥ ꯑꯄꯣꯛꯄꯤ ꯅꯨꯡꯁꯤꯕꯤ ꯃꯗꯨꯒꯨꯝꯂꯕꯤ ꯑꯝꯇ ꯌꯦꯡꯕꯤꯌꯨꯁꯦ ꯁꯣꯝꯗ ꯌꯦꯡꯉꯣ ꯃꯥ ꯀꯦꯃꯦꯔꯥꯗ ꯍꯟꯗꯛꯁꯦ ꯅꯆꯥꯁꯤ ꯌꯨꯝꯗ ꯍꯦꯟꯅꯤꯡꯗꯦꯅꯦ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯅꯃꯧ ꯅꯨꯄꯤꯁꯦ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨꯀꯣ ꯈꯔ ꯈꯔ ꯐꯖꯊꯣꯛꯏꯀꯣ ꯑꯩꯁꯦ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯤꯡꯗꯦꯀꯣ ꯉꯁꯤ ꯈꯛꯇ ꯂꯩꯕꯒꯤꯔ ꯍꯥꯏꯕꯗꯤ ꯀꯩ ꯍꯥꯏꯕ ꯍꯥꯏꯕꯗꯤ ꯀꯩ ꯍꯥꯏꯕ ꯁꯣꯝꯗ ꯌꯦꯡꯉ ꯅꯣꯛꯑꯣ ꯁꯣꯝꯗ ꯌꯦꯡꯉ ꯅꯣꯛꯑꯣ ꯌꯦꯡꯉꯨꯗꯣ ꯅꯃꯧ ꯅꯨꯄꯤꯁꯦ ꯃꯁꯛ ꯐꯖꯔꯥ ꯍꯟꯗꯛꯀ ꯈꯔ ꯐꯖꯩꯀꯣ ꯑꯁꯦꯡꯕꯅꯤꯀꯣ ꯏꯃꯥ ꯑꯩꯅ ꯍꯥꯏꯁꯤ ꯏꯃꯥ ꯑꯁꯦꯡꯕꯅꯤꯀꯣ ꯑꯗꯣ ꯅꯃꯧ ꯅꯨꯄꯤꯁꯨ ꯃꯁꯛ ꯐꯖꯩ ꯁꯟꯁꯥ ꯊꯣꯡꯕꯁꯤꯁꯨ ꯐꯖꯩꯀꯣ ꯇꯣ ꯐꯖꯕꯅꯦ ꯁꯟꯁꯥ ꯊꯣꯡꯕ ꯃꯌꯥꯝ ꯑꯩꯈꯣই ꯏꯃꯥꯗꯤ ꯆꯥꯕ ꯍꯧꯈ꯭ꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒꯀꯣ ꯉꯁꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯒꯦ ꯑꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯑꯩꯅ ꯏꯟꯁꯥꯡ ꯑꯃꯈꯛꯇ ꯏꯟꯖꯒꯦ ꯀꯩꯅꯣ ꯇꯧꯕꯒꯤ ꯀꯩꯅꯣ ꯇꯧꯕꯒꯤ ꯒ꯭ꯌꯥꯁ ꯁꯛꯀꯥꯕꯒꯤꯀꯣ ꯆꯥꯛ ꯑꯃꯈꯛꯇ ꯏꯟꯖꯒꯦ ꯑꯃꯦꯠꯄꯒꯨꯝꯕ ꯑꯝꯇ ꯌꯥꯎꯗꯦ ꯑꯣꯡꯂꯤ ꯑꯁꯤꯒꯤ ꯏꯟꯁꯥꯡ ꯈꯛꯀꯤꯅꯦꯕꯀꯣ ꯑꯇꯩ ꯑꯝꯇ ꯇꯧꯗ꯭ꯔꯦꯕ ꯁꯥ ꯃꯇꯣꯡꯁꯨ ꯌꯥꯎꯔꯦ ꯑꯗꯨꯗꯨꯒ ꯏꯅꯥꯎꯗ ꯑꯝꯇ ꯇꯧ ꯁꯤ ꯏꯂꯛꯀꯤꯁꯦ ꯇꯧ ꯑꯩ ꯇꯤꯟ ꯇꯥꯕꯗꯤ ꯌꯥꯅꯤ ꯑꯩ ꯆꯥꯒꯦꯀꯣ 와우. 먹지 마세요, 이거. Rồi là thế, chọn chúng ta sẽ gồm trong khoảng tôi mà khoảng rồi mình sẽ gọi đi xin nào nhá bây giờ sẽ làm tăng rồi xin nó bắt đầu cái và thằng người bây giờ đã muốn thành rồi chứ cả mang bye bye nữa bye bye nè bye nào con bye nào bye bye